अहानबमक्तदा मयामबु मणिपुरी वारी यूट्यूब चैनल की डायरेक्टर प्रबिल थोंगाम की माइकैदगी मयामबु इकुंगनुना खुरुमजरी ngasi mayam gi damak anobu wari ma puduna laksari wari si horror story ni wari si buibiriba sundar khoman wari si pathokchaba matamda soikiba lankiba yawrusu mayamna pukchel chawna ngakpigani mayam nungsibiduna like share amadi channel sibu subscribe tabu kaupigana haujuk mayamda khudol tamjari wari achikpa ahing नुमितु नुंगथि नुंगमम मरमना इमम ममसिनबगुम तरुमे नुमिदांग वायरमदगिने नोंगसु पकन कन्दना थिली थिली लेप्तना चुरकलिबा मतमदि सुम हौजिनखिबना पुमममबा नुमिदांगी मतम ओइरकले अतियादसु खाकपा लाउबा तौबना ममगा ममने लंबीजुसु मी क्या चटनारमदे पुंगदी निपाल तासिलकले पाइखोंबा फमुंग लोंग हिपलदुना माकी फोन अदुदा करी करी नो येंगले तंजा अदुदा साखुम लोमदगी ममा थोइबिना पाइखोंबा ताब्रो चाक चानब चंगलो चाक थिबा लोरे पाइखोंबसु ममाना कौबदु तारदुना चाक चाबा चंगुरबा मतुंग माकी कादा अमुक लाए पाइखोंबना हाइरे अस इमा अखोय हैनौ पाम्बिसे यानब्रा मसा थाब्रा अमता तौदबा यारोय ममाना साउंगना खुमै कैनो हैनौदुना मुक कैदौरे नंगोंदा नोय अतैगी नोंग लेपख्रसु अइगिदि हौजिक बाबु चुरी इमा अदुननी हाय करिनो नंग नंगांगी दुबो ज्ञान तानबा अइगी कादा अमुक्ता लाक्पिगद्रो इमाबो थोइबिसु पाइखोंबगी कादा चंगे तारे माक्सु नोंग चुखिबगी हैनौ मनादा करिदा पक्तुन लेहौबा नोंगलेक्सिंगदुना जिंगादा टोप टोप तारकपगी खोंजेसिंग अदु इस हरे हरे असिगे ओइरे नंगना कपतना लाउदन तौरिदो कप्पा लाउबदि तौजेखिदेदा हो मखोनजे याम नुंगाइते हाइजबनी तंजा अदुदा नुक्सित सिलकपना हैनौदुदगी इरिक कया कुंगना तारकलमे होय होय नंगना नुंगाइत्रगना मसादो हेक थादो यानदि यानबिरुनु अदो नंगसु तुमनबा तौरो नोंग नुसित लाखदबा माली थोंनाव कादो लोनसे लुकाउनी खोंबा लाउबा तौरिसे होय मा असुमना थोइबिसु थोख्रबा मतुंग इखंग खंगौदना नुसित कलब सिटबा होरकले अस मैददि मुतपीदबी नुसित नंग खरा थुना नेमथख्रोबा असुमना मचिंदा मुरुम मुरुम सोलदुना थोंनावदसु प्रपप लोनसिनख्रे अदुगा माकी फमुंग अदु लोइसिलदुना कांखन थारगा माकसु हिपथख्रे ngayaki matung nonglei nusit lakpagi khonjel ama tarakle paikhomba khonjel du tabadagi mamit mana singduna le tanja aduda mama thobisu ka aduda changle ibungo nong nusit lai namina na singu ko mai nung thorang tawsilu hoi ma mai budi thorang tawjare nungdi tawjadre ibungo nanga wangangnaba sidi थोइबिसु मचिंदा ngang थोख्रे पाइखोंबसु ममागी मतौदुदा नोक्तुना लेव अखोय मासिदी कुयौदे नोंग नुसित अदुसु अंगकु फंगना कन्न सिलखे नोंगसु अदुमुक यावरी तंजा अदुदा मैसु बुथोख्रे पाइखोंबा महाकी भमुंग मनाक्ता लैरिब टेबल अदुदा लेम अमा थांगल अदुना
ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯅꯦꯝꯊꯕ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯎꯏꯊꯔꯛꯂꯦ꯫ ꯅꯣꯡ ꯅꯨꯡꯁꯤꯠꯁꯨ ꯑꯁꯨꯝ ꯇꯞꯊꯔꯛꯇꯨꯅ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯍꯤꯡ ꯑꯗꯣ ꯄꯨꯝꯆꯤꯛ ꯆꯤꯛꯄ ꯑꯍꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯍꯨꯏ ꯑꯃꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯝꯕꯗꯒꯤ ꯁꯤꯠꯇ ꯁꯤꯠꯇ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯔꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯨꯏ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯃꯃꯤꯠ ꯃꯅꯥ ꯈꯪꯆꯤꯡꯁꯤꯜꯂꯛꯑꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯇꯨꯝꯂꯝꯗꯥꯏꯗ ꯃꯨꯊꯠꯄ ꯀꯥꯎꯔꯝꯂꯕ ꯂꯦꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯝꯕꯗꯨ ꯎꯔꯛꯂꯦ꯫ ꯍꯨꯏ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯄꯥꯏꯈꯣꯝꯕ ꯍꯨꯏ ꯑꯗꯨꯅ ꯀꯞꯂꯤꯕꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯥ ꯊꯥꯡꯀꯠꯇꯨꯅ ꯇꯥꯔꯤꯉꯩ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯂꯦꯝ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯃꯃꯤꯑꯣꯏ ꯀꯔꯤꯑꯣꯏ ꯅꯨꯄꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯄꯥꯏꯈꯣꯝꯕ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯂꯝꯃꯤ꯫ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯕ ꯂꯨꯞꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕꯗꯨ ꯍꯥꯏꯅ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯅꯣꯡ ꯆꯨꯕ ꯂꯦꯞꯈ꯭ꯔꯕꯁꯨ ꯍꯩꯅꯧꯗꯒꯤ ꯏꯔꯤꯛ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯃꯣꯟ ꯃꯅꯥꯛꯇꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯑꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯗ꯭ꯔꯥ? ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯝꯕ ꯍꯨꯏ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯣꯏꯅ ꯌꯦꯡꯂꯝꯕꯗꯒꯤ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯥꯏꯠ ꯑꯗꯨ ꯐꯠ ꯃꯨꯊꯠꯂꯦ꯫ ꯍꯦꯛ ꯃꯨꯊꯠꯄꯒ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯂꯦꯝ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯀꯥꯡꯈꯜ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝ ꯃꯨꯁꯤꯛ ꯃꯨꯅ ꯎꯔꯛꯈꯤ꯫ ꯄꯟꯊꯕ ꯇꯧꯗꯦ ꯄꯥꯏꯈꯣꯝꯕ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯂꯥꯏꯠ ꯐꯠ ꯊꯥꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤ ꯃꯆꯤꯟꯗꯒꯤ, "ꯀꯅꯥꯅꯣ?" ꯑꯗꯨꯕꯨ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯈꯤꯗꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯗꯨꯅ ꯍꯨꯃꯥꯡꯅ ꯁꯨꯝ ꯂꯨꯞꯁꯤꯜꯂꯛꯈꯤ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯑꯀꯤꯕꯒꯤ ꯃꯌꯥꯏꯅ ꯅꯤꯛꯄ ꯍꯧꯔꯛꯈꯤ꯫ "ꯏꯃꯥ! ꯏꯃꯥ! ꯇꯥꯕ꯭ꯔꯣ ꯏꯃꯥ?" ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯐꯥ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯌꯥꯝꯅ ꯄꯤꯛꯅ ꯊꯣꯛꯑꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯃꯥꯅ ꯇꯥꯔꯅꯤ ꯈꯟꯅ ꯀꯧꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯄꯤꯛꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯣ ꯃꯃꯥꯅ ꯇꯥꯔꯝꯗꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯁꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯃꯃꯤꯠ ꯃꯅꯥ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯅ ꯀꯥꯞꯅ ꯁꯨꯝ ꯌꯦꯡꯉꯤ꯫ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯒꯨꯝ ꯋꯥꯈꯜ ꯈꯔꯗꯤ ꯏꯪꯊꯖꯩ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯁꯥꯗꯒꯤ ꯏꯃꯥꯡ ꯃꯥꯡꯗꯕꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯖꯤꯟꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯛ ꯊꯤꯡꯖꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯗꯣ ꯃꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯈꯪꯂꯥꯎ ꯂꯥꯎꯔꯛꯑꯦ꯫ "ꯏꯃꯥ! ꯏꯃꯥ!" ꯊꯣꯏꯕꯤ ꯃꯆꯥꯅ ꯂꯥꯎꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯦ꯫ "ꯍꯩꯃꯥ! ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯦ꯫ "ꯏꯃꯥ, ꯑꯩꯒꯤ ꯀꯥꯁꯤꯗ ꯀꯅꯥꯅꯣꯃ ꯂꯩꯕ ꯃꯥꯜꯂꯦ." "ꯍꯦꯔꯥ, ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯕꯗ ꯅꯪ ꯑꯃ, ꯑꯩꯗꯤ ꯇꯨꯝꯂꯕ꯭ꯔꯥ ꯐꯣꯟ ꯃꯦꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏꯗꯨꯕꯨ ꯑꯩ ꯐꯥꯎ ꯈꯪꯒꯦ ꯇꯧꯋꯦꯃꯦ." ꯄꯥꯏꯈꯣꯝꯕꯅ ꯈꯨꯝꯃꯦ꯫ "ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯤꯖꯕ ꯑꯃ ꯐꯥꯎꯏ." ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯖꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ, "ꯏꯁ, ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ ꯏꯕꯨꯡꯉꯣ. ꯌꯨꯝ ꯃꯅꯨꯡꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯎꯠ ꯕ꯭ꯔꯦꯛꯅꯣ?
Namai namit ka do. Humang na pumlo lore. Se, tay thu se. Asumna, masabu themjin birame.